Pera Commando Sing Maikei Salai Khangdana Kaiduna Chennakhiba Amadi Asok-Apan kaya Nanghankhibagi Thoudok adu PLN Chathakhibani Pawasi Paunilkhon Pausi dagi lokhatsabani Ngarang ayuk pung 10 rom taba matamda ningtam lanmi PLN na Indian Security Force ki mathakta Kamjong District ki Yangupok amasung Maringthenani gi marakta Landakhre Landabaduda yeknabagi Maikei da Asok-Apan kaya nangkhi haina Aina Thingjinkhre Lalauglub Revolutionary People's Front ki Assistant Secretary Publicity Bankim na khuyek piduna Thoudok pachero laman phongdorokle Chero laduna makha taraduna hai anirak subo oina numit asigi nungthil pung 4 minute 30 rom taba matamda Indian Security Force ki Pera Commando sing changsilakpada amuka na khutthokna kheng khutthokna baduda ningtam lanmi PLN na yamna laksana lanthengna wadagi Pera Commando sing Maikei Salai Khangdana Kaiduna Chennakhi amasung Makhoi gi marakta Asok-Apan kaya yauramgani haina chingnai miyamgi amata ngairaba ningtam lanmi PLN tekta kaidana lansangda thunglare PLN na ima leibak Manipur ningtamba hanjindriba phauba awana thidana lanthengnagani lantheng asida miyamna RPF amasung masigi lanmi PLN da sawatpiyu amasung mateng pangbiyu hainasu cheroladuna makha tarakle kuki terroristing na law Yeiringei da bomna Landarakhre pawasi paunilkhon pausi dagi lokhatsavane Nambol Police Station gi manungsa na leiriba Laimaram Amadi Irengba maningda leiriba lawfam singda law suduna leiriba miyoi singda kuki terroristing na singthaktagi bom yauna nongmai kaptharakhre Thoudok asi ngasi ayuk chawrakna pung 12 minute 15 rom tarakpa adwaida thokhibani nupi yauna miyoi kayana law khawba amadi mechin sizinaduna law Yeiringei da kuki terroristing aduna attack adu Chathakhibani haire Maikei adomgi miyamna mafam aduda security forcing laina thong adu satharakpada pendaba phongdorokle Thoudok thokraba matungda press na fangba paw amagi matunginna mafam adudagi kiduna faw amadi mechina singba langthoktuna Chennakhiba lawmi sing adu arambai tengolgi thawmi sing amadi BPR QRT amadi Maikei adomgi miyamna angambi thakta honaduna mechin sing amadi langthoklamba faw sing adu rescue tawkhre haire Matam Kaktana Curfew Thamkhre Pawasi Paunilkhon Pausi dagi lokhatsabane Imphal East West Bisnupur gi District Magistrate singna thokpa order amana hauzik leidiba law and order gi phibam amade thokliba irang asida thoganingdaba Thoudok thoktanaba mari leinaba laingakna thamlakhiba curfew gi matam Imphal West ki oina ngasi numidang waidam pung 4 minute 30 dagi hauduna Matam Kaktana Curfew Thamkhre curfew asigi manungda essential service haibade health electricity Cap and PD, PICD, petrol pump, municipality, press amadi electronic media, court, contractor worker amadi, flight passenger amadi, valid oiba airport entry permit ki thabak singde, curfew asina konseloi haina order sing asida palle. Nakalamaromda yamna maru oiba pawamana, Government of Manipur Chief Secretary Dr. Binit Joshi na khuyek piduna thokiba, order amada hauzik Manipur da oiragliba phibam asigi yenglaga Internet amadi mobile data services ki athingba Manipur gi district tareta numit nini gi laukthokre district sing adudi Imphal West, Imphal East, Bisnupur, Thoubal, Kaksing, Kangpokpi amadi Churasanpur ne kuki militant sing na fazan khiba miyoi sing sire haibadagi khoisaunarba miyam thoroktuna mafam kaya da lambi thingjinduna irang Hourakhre Minister MLA sing gi Yumda Landakhre pawasi paunilkhon pausi dagi lokhatsavane Tha asigi taraga mathoida kuki terroristing na sumnatagi tha nipan khakta ngairiba angang ama yauna miyoi taruk fajinkhreba matung tamthina hatok pikre haibagi paw fangbadagi ngasi Manipur gi tongan ba mafam kayada khoisaunarba miyamna khongjang changsinba haukhre khwairamban kaithel ahumgi ima singna kaithel thingduna khongjang changsinkhre kwa kaithel bazar Nambol bazar Khangabok Sagolban Tera Uripok Kiamgai Singjamai Paring Khurai Nongmaibung Thoubal Ningthaukhong yauna Manipur gi mafam kayada mafam adugi miyam thoroktuna lambi thingduna tayar mai thaduna khongjang changsinkhre loinana khoisaunarba miyam aduna manak nakpada leiba laingak asida laingak paidiba minister MLA singi Yumda thomjinduna thokliba irang asida laingak na lawgodoriba phirep ki matangda chapchabu wafam ama thambiyu haina taksinkhre loinana masaunaba phangdaba minister MLA sing Yumgi gate sing khoisaunarba miyamna namkhaina bohonakhe Lamphel sana kaithel da leiba health and IPR minister gi Yumda Lamphel Maikei da miyam na Thomjinkhre Dr. Sapam Ranjan gi mayumda miyam ga unaduna wari Sanakhiba aduda mahang na thuba matamda cabinet mifam pangthoktuna lainga ki oiba chapchaba phirep ama lawraga ne karigumba mifam aduda miyam gi apamba gi matungina phirep lawba ngamdravade minister fam khaknatana MLA famdagi fauba resign tawgani haibagi thajaba pirakhre haire amarom da Ziri United Committee
ZUC na kaukiba pung nifuga ni pangi Jiribam district ki oiba general strike Hourakhre. General strike saugatpasing na lambida lakpa gari. Chathok chasin tawbada thingba pikhe. General strike asida ana ayek lining laisol amadi press na chingbasing komthokhe. Lambida mi chatpagi sang nemkhe school college kana khide amadi officing thonglo na khi haire. Nakal amaromda atopa miyoy ahum adusu ngasi asibak changway na fangle haina national media kharana report tawbaga loina na Manipur da sumakway ahum adu sire haina sandorakle. Adubu pauksi asina chapsaba reporti fangbang amdre.